ꯁꯤꯒꯤ ꯗꯥꯛꯁꯦ ꯁꯤ ꯗꯥꯛꯐꯝ ꯂꯩꯇꯅꯕꯅꯤ 나의 땀다워. ꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯩꯔꯛꯑꯣ ꯇꯞꯅ ꯇꯩꯔꯛꯎꯀꯣ ꯇꯞꯅ ꯇꯧꯔꯛꯑꯣ ꯅꯪꯕꯨ ꯀꯩꯝꯇ ꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯕꯣ? ꯑꯩꯅ ꯍꯥꯟꯅ ꯊꯥꯔꯤꯅꯤꯅꯦ ꯑꯩꯒꯤꯅ ꯈꯨꯕꯥꯛ ꯑꯣꯏꯈꯤꯕ ꯃꯥꯒꯤꯅ ꯀꯤꯟ ꯑꯣꯏꯕꯗꯨꯗ ꯈꯔ ꯈꯨꯁꯣꯛ ꯊꯤꯅ ꯁꯣꯛꯈꯤꯕꯩ ꯋꯥꯅꯤ ꯑꯁ ꯅꯥꯏꯃꯤ ꯑꯩꯒꯤꯁꯤꯕꯨ ꯌꯦꯡꯕꯗ ꯈꯪꯕ꯭ꯔꯣ ꯑꯁ ꯂꯣꯏ ꯈꯥꯝ ꯂꯣꯏꯔꯦꯗ. ꯑꯗꯨꯗꯤ ꯑꯩ ꯑꯣꯐꯤꯁ ꯆꯠꯄ ꯏꯀꯥꯏꯗꯨꯔꯤ ꯑꯁ ꯇꯞꯅ ꯊꯧꯋꯣ ꯑꯁ ꯍꯌꯦꯡꯒꯤ ꯕꯥꯔꯗꯦ ꯑꯃ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯁ ꯐꯤꯕꯝꯁꯤꯗ ꯆꯠꯄ ꯌꯥꯔꯔꯣꯏꯗ ꯃꯤꯅ ꯎꯔꯒ ꯏꯕꯥꯅꯤ ꯑꯣꯟꯁꯤꯟꯅꯔꯒ ꯐꯨꯗꯠꯅꯕ ꯃꯥꯜꯂꯅꯤꯗ ꯇꯩꯔꯛꯑꯣ ꯐꯖꯅ ꯈꯔ ꯊꯨꯅ ꯐꯅꯕ ꯇꯞꯅ ꯂꯥꯛꯑꯣ ꯏꯃꯦ ꯑꯣꯅꯣ ꯔꯁꯤꯗ 이타 이타 아이고 그리 아이들 미떡시고 아싸 이고 미훈 타온 것이 그놈 또그래다 ꯅꯪꯒꯤ ꯃꯍꯧꯁꯥꯒꯤ ꯗꯥꯏꯂꯣꯛꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯧ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯨꯄꯤ ꯊꯦꯝꯕ ꯌꯥꯝ ꯍꯩꯇꯥꯏꯅꯦ ꯀꯔꯤꯗꯨ ꯏꯇꯥꯎꯅ ꯆꯍꯤ ꯅꯤꯐꯨꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯂꯤꯡ ꯒꯥꯔꯦꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯁꯤ ꯀꯣꯟꯅ ꯎꯅꯔꯁꯤ ꯑꯩ ꯆꯠꯂꯦ ꯃꯁꯤ ꯀꯣꯟꯅ ꯎꯅꯔꯁꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯌꯥꯔꯣꯏ ꯆꯪꯉꯨ ꯁꯦꯝꯃꯦ hunje mafam chadana big bang yam tawreba ꯑꯁ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯃꯁꯥ kan ꯆꯪꯉꯨ ꯁꯦꯝꯃꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯦ ꯀꯩꯗꯧꯔꯒꯦ? 하 시대이다 빨리미네 아 락피라미 ꯑꯥꯎ 그린 장자비를게 ꯌꯥꯝ ꯀꯨꯏꯅ ꯍꯪꯕꯤꯔꯛꯀꯅꯨꯗ ꯏꯀꯥꯏꯖꯩ ꯑꯩꯗꯤ ꯍꯪꯒꯥꯝ ꯆꯥꯔꯛꯑꯦ 한감 오 한감도 하오보니 그인 민디 까리 고비게 ꯃꯥꯃꯅ ꯍꯥꯏꯕꯤꯔꯛꯇꯕ꯭ꯔꯥ? ꯑꯗꯨꯃꯗꯤ ꯀꯥꯎꯗꯅ ꯍꯪꯖꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯥꯇꯣꯝꯕꯤ ꯀꯧꯋꯦ ꯁꯅꯥꯇꯣꯝꯕꯤ ꯑꯗꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯅ ꯀꯧꯖꯧꯒꯦ? 이부 ꯃꯥꯃ ꯍꯥꯏꯅ ꯀꯧꯒꯦ. 에라 ꯑꯗꯨꯃꯛꯇꯤ ꯃꯤꯅ ꯇꯥꯔꯒ ꯐꯖꯃꯟꯗꯦ ꯑꯗꯨꯗꯤ ꯀꯩ ꯀꯧꯖꯧꯒꯦ? ꯃꯤꯡꯒꯧꯗꯨꯗꯪꯗꯤ ꯇꯥꯛꯄꯤꯌꯨ. ꯇꯥꯃꯣ ꯍꯥꯏꯌꯨꯔꯥ? ꯉꯥꯏꯈꯣꯗ ꯖꯤꯡꯖꯤꯡ ꯂꯥꯎꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯕꯤꯔꯗꯅ ꯋꯥꯁꯦ ꯃꯦꯟ ꯑꯝꯇ ꯇꯥꯊꯣꯛꯅꯈꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯋꯥꯅꯣ? ꯁꯣꯝꯒꯤꯁꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯂꯩꯕꯗ ꯂꯦꯞꯄꯤꯔꯕ꯭ꯔꯥ? ꯑꯩꯕꯨ ꯋꯥꯍꯪꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯖꯧꯒꯦ? ꯍꯣꯏꯅꯦ ꯑꯩ ꯋꯥꯍꯪꯁꯤ ꯂꯥꯜꯂ ꯃꯥꯜꯂꯦꯅꯦ ꯒꯥꯔꯤ ꯑꯃꯟꯕꯗ ꯏꯟꯖꯤꯟ ꯑꯍꯟꯕ ꯄꯥꯟꯕꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯈ꯭ꯔꯦ. ꯑꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯣꯏꯅ ꯁꯤꯟꯕꯤꯔꯤꯕ ꯊꯕꯛꯁꯤꯗꯩꯗ ꯁꯣꯝ ꯏꯁꯥꯅꯗꯤ ꯌꯥꯕꯤꯔꯦꯀꯣ? ꯑꯩ ꯌꯥꯗꯅ ꯂꯥꯛꯆꯔꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯖꯕꯅꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯤꯔꯣ. ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯗꯅ ꯆꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯗꯅ ꯆꯠꯈ꯭ꯔꯤ ꯖꯥꯠꯂꯥ?